Honorable Governor da amju amasung EGM gi joint decision ngasi ayuk DIPR na sillaga Siroi festival ki damak chatuba ekoi ki media team du Waltabi area da thingnaga makhata na chalan gi dabaki mayokta ngasi ekoi meeting ama pangthokre pangthok matungda ekoi na lawriba resolution ji kudak tagi ekoi sigumba treatment invitation ju akoi da piba DIPR na ju sinba aduga DIPR na sinba bus tu Manipur State Transport Thai haibagi namada Central Security Forces da makhata na chatpa yaroi na thingbasi masi Manipur ki itihas da amukta thoki daba amasung press ki history da amukta thoki daba thokni masi akoi condemn tobaga loina na sarkar gi oiba thabak thoram punamakta boycott toba haiba akoi ngasi resolution ama lawi makhata na akoi governor da hairiba thoiba thokdok asida jenaba government gi official mayam sing atuba matamda thidoktuna makoida pihum thokpa dandi piba adu pidri bhaubada aikoina hayeng general body meeting ama amjugi oiba izembi oiba apunba mafamduna hayeng thabak lepaga loina general body meeting pangtho matungda aikoina pamiba dabi je pidri bhauba pen down strike chataba haiba wafam masima aikoi ngasi gi memorandum je thamjakre hayeng piriba matam jibogi manungda karigumba pirak taba targadi akoi makhada na pen down strike chatabaki program chatar pa yayen tamjage akoi amana akoi na lawriba decision si ngasi protest rally ama chatpa ngasi chatle koi press club tagi hauraga rajbhavan baba protest rally chatle memorandum je pisalle adubu akoi na praja miyam da akoi na karigi tamakta ngasi protest rally chatibano amasung karigi tamakta akoi na pen down tawgadori base khangna bagi tamakta ngasi bi akoi mayam as usual pongani with the condition that sarkar gi oiba boycott to the akoi adum ngasi dagi jalaiba hogani aduna sarkar gi oiba pau kanam to phongbi gano negative oiba pau phongba ke sukaide but siroi lili gi wagera ama wagera sarkar gi oiba any positive oiba pau se ngasi dagi akoi boycott ti haurabani adu phongbi gano aduga hayeng makha daba resolution du lomin rakanda makha daba du lomin ase